Hello guys. Hi Mayam. Hello guys. Hi Mayam. Sare sida. Samandana kainom tawre. Kaya taraga. Ani tare. Hi. Welcome. Hi bro. Nungai bo. Hi nungai ri chak char bo. Chadri thongi kana. Chak thongi. Hi bro. Hi. Hello. How are you? Hi, 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 lỗi năm vật hi. Cây răng nô, hay, thôi biết cây răng thôi nô, cây răng thôi nô. Hỏi thùng nhà em em. Bà bi đi bro hay chắc thùng gì chắc bro chắc really nice bro, thank you. Hi bro, hi brother. I'm very happy to see you bro. Hey, it's your pleasure. OP cái này nè. Bằng cái thằng đi thank you hello hello bro che đi cai chakhrage hai che che do chak thongi 50k yawhalase loinamak viewers hai ji di yawhalase mayam 50k holase ai giveaway achawa amatang tawjage hello bro kai mathel charage chak chadriye amit barma rojan sir hai hi amit ye amit कौन है भाई chắc sao bro hay chắc sao đi kokil khongba kaideno hai akoi quarter gi nakan u ma howe aduda itai mana bro se phubi ba maliko hai kaideno da sum mayam gi nuai na ba na entertain hoina ba sum taw ne nupi na nupa phu bai je kai jaga lai ge ne nupi ge nupa ga di mana da nupi na phana khubang na mari marak thara ju nupa na sorna ka ma da nupi ki ne loina Kongol ka भी prank revenge ngairi hai hoi ma tau prank ge notification hek lak baga prank ne na prank ne prank ine tamo hai kai hai no prank ne khal li ai ro bro giga che giga ming amta hai bi ro aigi ming rosen kawe aduga aigi nupi gi na jennifer kawe रोजन सर कहाँ हो आप है मैं झांसी में हूँ यार आप कौन है अमित ये अमित कौन है मुझे यार आपको मतलब पकड़ नहीं पा रहा हूँ आप कौन है अमित ओहो मैं साहिल अरे भाई साहिल कैसे हो यार मैं तो यूनिट में क्वार्टर में हूँ और बताओ तुम कैसे हो हैदराबाद में क्या चल रहा है ज़्यादा गर्मी तो नहीं है इंटरटेन इंटरटेनमेंट मानदेदा हा 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 गाय होरेन मुक फुबीनी ब्रो लाइफती दुमाई हाईवे लाइफता दुमाई हाईवे है एरा कईदुने आई कꯩनोमक्सु नते सिविलियन मक्सु नते आर्मी एक्टिव सर्विस ता लेरिने अदु नुपीना ngamba हाइबसिटी ngamdabane कꯩनोने सो मैम गी इंटरटेन होइना मा तौबने नुपी जिदी दुम कैनो तौबने मैम लाइफ से शेयर तौबियो मी पुलक वारी सनाजे प्रेंग हाइबा नते पाइरक ine haiba hai o pairak ine hai mala thank you pairak bai da makta ai gu nusibi bai da makta khoi gu nusibi bai da makta बढ़िया है कब आ रहे हो इधर मैं नासिक में अच्छा नासिक है ना अच्छा नासिक में तो मस्त है यार ब्रो से कई लमदैनो आई वंपुक पिदगिनी हूँ है साहिल भाई आज मेरे को पार्टी दे रहा है यार सेक्शन वाले अपने दोनों सेक्शन पार्टी दे रहा है शाम को अगर तुम होने से वो बहुत मज़ा आना था ब्रो करीजंग चार आगे चाक चाट रही है चाक थोंगी कब आ रहा हो नासिक मैं आऊँगा 8 तारीख को आऊँगा भाई 8 तारीख का रिजर्वेशन है तो 9 तारीख को पहुँच जाऊँगा
वहाँ मिलेंगे। मैम लाइव से शेयर तौबिरमो। ब्रो चाक याम थेंगे हाय होय खरा दुम थेंगे चाकसे चानिंगदबको अदुगी कनो तौबने ब्रो इनमसु याहोलो इनम चाक थोंगी ओके मिलूंगा है ओके मिलूंगा ठीक है मिलेंगे उधर मिलके हम बहुत एंजॉय करेंगे इम्फाल थोलक अबो इताउबो है थोलक त्रिदा मथंग थादा लाकन मथंग था है जे जुलाई दे लाकनी मैम आईगी लाइफ दा चंगबिरकपगिदमक्ता थागतचरी थैंक यू बहुत बहुत धन्यवाद जो भी हिंदी वाले हो वो भी थैंक यू अखोगी कांगलेजा मैम ओसु थागतचरी अखोगी मतलब आईगी लाइफ सु नुसिबिदुना चंगबिरकपगी अखोयबु नुसिबिदुना सपोर्ट तौबिबेदमक्ता दो मैम ना लाइक से शेयर तौबिरमो तो मैम पुन्ना वारी सनामिनसी इचेदी हाय इचेदी कइनोदा अखोगी चाक थोंबरोमदा लेख्रे मा लानी ꯑꯩ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯩꯅꯣ ꯑꯃ ꯂꯩ ꯐꯣꯔꯠ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯗ ꯆꯠꯀꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯏꯃꯥꯟꯅꯕ ꯑꯃꯈꯛꯅ ꯁꯟꯗꯦꯗ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯁꯦꯅ ꯍꯥꯏꯔꯛꯑꯕ ꯑꯗꯨꯗ ꯁꯟꯗꯦꯗ ꯆꯠꯂꯒꯦꯅ ꯂꯩꯔꯦ ꯑꯗꯨ ꯆꯠꯂꯗꯤ ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯐꯝꯗꯨꯒꯤ ꯃꯃꯥꯡꯉꯩꯒꯤ ꯐꯣꯔꯠꯅꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯒꯦ ꯇꯧꯕꯅꯦꯕ ꯅꯣꯡꯃꯥꯏꯖꯤꯡꯗ ꯆꯠꯂꯁꯦ ꯍꯥꯏꯔꯦ ꯕ꯭ꯔꯣ ꯆꯦꯗ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯄ꯭ꯔꯦꯡ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯃꯇꯥꯡ ꯆꯥꯕꯗ ꯇꯧꯔꯛꯀꯦ ꯑꯩ ꯄ꯭ꯔꯦꯡ ꯑꯗꯨꯝ ꯑꯩ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯂꯣꯏ ꯇꯧꯔꯅꯤ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯕ ꯈꯣꯠꯄꯁꯦ ꯃꯤꯅ ꯈꯤꯇꯪ ꯄꯥꯝꯕ ꯋꯥꯠꯄ ꯃꯥꯜꯂꯦ ꯑꯩ ꯉꯔꯥꯡꯁꯨ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄꯅꯦꯕ ꯃꯤꯅ ꯀꯩꯁꯨ ꯌꯦꯡꯕꯤꯗꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯦꯡꯀꯨꯝꯕ ꯑꯗꯒꯤ ꯐꯅꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯁꯦꯝꯃꯛꯑꯒꯦ ꯃꯌꯥꯝꯒꯤ ꯄꯥꯝꯕꯗꯣ ꯀꯔꯤ ꯂꯝꯗ ꯂꯩꯔꯤꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯑꯩ ꯀꯩꯅꯣ ꯌꯨꯄꯤꯗ ꯂꯩꯌꯦ ꯏꯆꯟꯅꯨꯄꯤꯗꯤ ꯎꯗꯦ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ ꯆꯠꯈ꯭ꯔꯒꯦ ꯍꯥꯏ ꯅꯨꯡꯁꯤꯕꯅꯤ ꯏꯆꯜꯗꯣ ꯍꯥꯏ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯑꯃ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯁꯤꯡꯖꯨ ꯁꯨꯔꯤ ꯅꯠꯇ꯭ꯔꯣ ꯀꯩꯅꯣꯅꯦ ꯕ꯭ꯔꯣ ꯑꯁꯥꯝꯗ ꯀꯣꯏꯔꯛꯑꯝꯕ꯭ꯔꯣ ꯀꯣꯏꯔꯛꯑꯝꯕ꯭ꯔꯣ ꯍꯥꯏ ꯑꯩ ꯑꯁꯥꯝꯗꯗꯤ ꯀꯣꯏꯔꯛꯇꯦꯕꯀꯣ ꯑꯗꯨ ꯂꯩꯕꯨꯗꯤ ꯂꯩꯔꯝꯃꯦ ꯀꯩꯅꯣꯗ ꯇꯦꯖꯄꯨꯔꯗ ꯂꯩꯔꯝꯃꯦ ꯆꯍꯤ 3 ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯝ ꯈꯨꯝꯖꯔꯛꯀꯦ ꯕ꯭ꯔꯣ ꯆꯦꯗꯣ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯃꯥ ꯆꯥꯛ ꯀꯩꯅꯣ ꯇꯧꯔꯤꯌꯦ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯑꯗꯨꯝ ꯌꯥꯎꯍꯜꯂꯛꯇꯣꯏꯅꯦ ꯃꯥꯁꯨ ꯌꯥꯎꯗꯣꯏꯅꯦ ꯆꯥꯛ ꯂꯣꯏꯗꯣꯔꯦ ꯁꯤꯡꯖꯨꯒꯨꯝꯕ ꯁꯨꯔꯤꯕ ꯑꯗꯨꯏꯅꯦ ꯆꯥꯛ ꯊꯦꯡꯃꯟꯗ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎ ꯆꯥꯗ꯭ꯔꯗꯤ ꯍꯥꯏ ꯀꯩꯅꯣ ꯇꯧꯕꯩꯅꯦ ꯆꯥꯛꯁꯦꯀꯣ ꯑꯩꯁꯦ ꯂꯤꯞꯇ ꯂꯩꯕꯅꯤꯅ ꯊꯕꯛꯁꯨ ꯆꯠꯇꯕ ꯑꯗꯒꯤ ꯊꯕꯛꯁꯨ ꯋꯥꯗꯕꯅꯤꯅ ꯆꯥꯛꯁꯦ ꯈꯤꯇꯪ ꯂꯥꯝꯕ ꯋꯥꯠꯄ ꯉꯁꯥꯏꯁꯨ ꯕ꯭ꯔꯦꯛꯐꯥꯁꯇ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯂꯥꯝꯗꯕꯤ ꯀꯣꯟꯅ ꯆꯥꯔꯁꯦꯅ ꯍꯥꯏ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯣ ꯑꯩ ꯄꯥꯔꯇꯤ ꯏꯟꯚꯥꯏꯠ ꯇꯧꯔꯛꯑꯦ ꯑꯩꯒꯤ ꯄꯥꯔꯇꯤꯅꯦꯅ ꯅꯦꯛꯁ ꯃꯟꯗ ꯑꯩ ꯔꯤꯇꯥꯌꯔꯃꯦꯟ ꯆꯠꯇꯣꯔꯦ ꯑꯗꯨꯒꯤ ꯏꯟꯚꯥꯏꯠ ꯇꯧꯔꯛꯑꯦ ꯆꯠꯇꯣꯏꯅꯦ ꯑꯗꯨꯒꯤꯁꯨ ꯕ꯭ꯂꯣꯛ ꯁꯦꯝꯃꯛꯀꯦ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯉꯩꯒꯤꯗꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯄꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯌꯨꯝꯗ ꯄꯨꯂꯞ ꯑꯣꯏꯅ ꯊꯣꯛꯂꯛꯀꯥꯟꯗ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯃꯌꯥꯝ ꯍꯛꯊꯤ ꯍꯛꯊꯤ ꯈꯟꯕꯗ ꯍꯛꯊꯤ ꯈꯟꯕꯗꯣ ꯑꯩꯗꯤ ꯏꯆꯦꯅꯦ ꯈꯜ ꯏꯆꯦꯅꯦꯅ ꯀꯩ ꯍꯥꯏꯅꯣ ꯀꯤꯟꯅ ꯊꯤꯟꯕ ꯃꯥꯜꯂꯨꯔꯦ ꯍꯥꯏꯁꯤꯗꯤ ꯏꯆꯦꯅ ꯀꯤꯟꯅ ꯊꯤꯟꯕ ꯃꯥꯜꯂꯨꯔꯦ ꯍꯥꯏꯁꯤꯗꯤ ꯀꯤꯟꯅ ꯊꯤꯟꯕ ꯅꯠꯇꯦ ꯀꯩꯅꯣꯅꯤ ꯍꯛꯊꯤ ꯈꯟꯕꯅꯤ ꯌꯨꯝꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯠꯂꯨꯏꯅꯣ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯂꯛꯑꯣ ꯌꯨꯝꯗ ꯑꯩꯈꯣই ꯅꯨꯃꯤꯠ 25ꯃꯨꯛ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯑꯩꯒꯤ ꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯂꯩꯕꯒꯤ ꯑꯗꯣ ꯀꯩꯅꯣꯅꯦ ꯃꯊꯪ ꯊꯥ ꯅꯠꯇꯦ ꯖꯨꯂꯥꯏꯗꯗꯤ ꯑꯩ ꯄꯨꯂꯞ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯅꯤ ꯑꯩꯁꯨ ꯁꯤꯚꯤꯂꯤꯌꯟ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯀꯩꯀꯩ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯅꯝꯃꯛꯑꯣ ꯍꯣꯏ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣꯁꯦ ꯅꯝꯒꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯇꯣꯏꯅ ꯁꯨꯝ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯁꯨꯝ ꯅꯝꯁꯤꯜꯂꯛꯑꯗꯤꯅꯦ
ꯐꯥꯒꯤꯁꯨ ꯃꯥꯜꯂꯛꯑꯦꯕ ꯑꯗꯩꯗꯤ ꯄ꯭ꯔꯦꯡꯗꯣ ꯍꯥꯏꯗꯤ ꯁꯨꯝ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯄ꯭ꯔꯦꯡꯇ ꯇꯧ ꯂꯩꯔꯗꯤ ꯑꯋꯣꯏꯕ ꯊꯕꯛ ꯅꯥꯔꯁꯨ ꯃꯥꯜꯂꯔꯣꯏꯕꯀꯣ ꯑꯗꯨꯅꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯄ꯭ꯔꯦꯡꯗ ꯁꯨꯝ ꯇꯧꯔꯗꯤ ꯃꯤꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯇ ꯃꯃꯥꯡꯉꯩꯗ ꯇꯝꯃꯛꯇꯥꯏꯅꯦ ꯀꯩꯅ ꯀꯩꯅꯣ ꯆꯥꯕꯒꯤꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯀꯥꯟꯗ ꯃꯤ ꯂꯥꯛꯇꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞ ꯑꯣꯏꯔꯛꯀꯅꯦꯕ ꯑꯗꯨꯅ ꯄ꯭ꯔꯦꯡꯁꯦ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯇꯧꯔꯛ ꯇꯥꯔꯒꯁꯨ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯐꯅꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯩ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦꯕ ꯄ꯭ꯔꯦꯡꯀꯤ ꯇꯥꯏꯞ ꯑꯣꯏꯕ ꯄ꯭ꯔꯦꯡ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯩ ꯄ꯭ꯔꯦꯡꯁꯦ ꯑꯗꯨꯝ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦꯕ ꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯀꯥꯝꯕꯤꯌꯨ ꯀꯥꯝꯕꯤꯌꯨ ꯇꯧꯗ꯭ꯔꯕꯣ ꯍꯥꯏ ꯀꯥꯝꯕꯤꯌꯨ ꯀꯥꯝꯕꯤꯌꯨ ꯑꯗꯣ ꯀꯩꯅꯣꯅꯦ ꯑꯗꯨ ꯅꯨꯃꯤꯠꯀꯤꯗꯣ ꯃꯌꯥꯝꯅꯅꯦ ꯀꯩꯅꯣ ꯃꯣꯏꯅ ꯈꯟꯈ꯭ꯔꯦ ꯑꯩ ꯀꯔꯤꯝ ꯈꯪꯗꯦꯕ ꯀꯃꯥꯏꯅ ꯇꯧꯗ꯭ꯔꯤꯅꯣꯗꯣ ꯈꯪꯍꯧꯗꯦꯕ ꯑꯗꯨ ꯅꯨꯃꯤꯠꯀꯤꯗꯣ ꯃꯥꯅ ꯁꯥꯏꯌꯦꯅ ꯇꯛ ꯇꯧꯔꯛꯄꯗꯩꯗꯤ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯒꯦ ꯁꯥꯏ ꯀꯥꯝꯕꯤꯌꯣꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯥꯏ ꯆꯤꯟ ꯄꯣꯛꯄ ꯃꯥꯟꯕ ꯑꯗꯨꯗ ꯑꯩꯅ ꯀꯥꯝꯃꯨꯕꯅꯦꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯇꯦꯛ ꯑꯃ ꯂꯧꯊꯣꯛꯑꯒ ꯁꯥꯏꯌꯦ ꯀꯥꯝꯕꯤꯌꯣꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯍꯟꯈꯤꯕꯩ ꯋꯥꯅꯤ ꯕ꯭ꯔꯣ ꯆꯦꯒꯤꯒ ꯕ꯭ꯔꯣꯒꯤꯒ ꯐꯣꯇꯣ ꯊꯥꯕꯤꯔꯛꯑꯣ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏ ꯑꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯐꯣꯇꯣ ꯃꯌꯥꯝ ꯊꯥꯒꯠꯄꯅꯦ ꯍꯟꯗꯛꯇꯤ ꯄ꯭ꯔꯦꯡ ꯑꯗꯨꯝ ꯅꯝꯃꯗꯤ ꯏꯁꯀ꯭ꯔꯤꯞ ꯃꯥꯜꯂꯅꯤ ꯍꯥꯏ ꯍꯣꯏ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯏꯁꯀ꯭ꯔꯤꯞꯁꯨ ꯃꯥꯜꯂꯅꯤ ꯑꯗꯨꯗꯩꯗꯤ ꯊꯥꯖꯔꯔꯣꯏ ꯑꯩꯈꯣꯏ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯩꯈꯣꯏ ꯑꯩꯒ ꯑꯩ ꯅꯨꯄꯤ ꯏꯇꯩ ꯏꯅꯥꯎ ꯂꯩꯃꯤꯟꯅꯕꯗꯁꯨ ꯑꯃꯐꯥꯎ ꯊꯥꯖꯅꯔꯔꯣꯏꯕ ꯏꯇꯩꯃꯗꯣ ꯑꯝꯇ ꯎꯠꯂꯛꯑꯣ ꯌꯦꯡꯒꯦ ꯏꯇꯩꯃ ꯆꯥꯛꯁꯦ ꯀꯟꯅ ꯊꯣꯡꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅꯅꯤꯅꯦ ꯕ꯭ꯔꯣꯒꯤꯒ ꯆꯦꯒꯤꯒ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒꯦ ꯕ꯭ꯔꯣ ꯍꯥꯏ ꯁꯦꯝꯃꯛꯀꯦ ꯕ꯭ꯔꯣ ꯍꯥꯏ ꯌꯥꯏꯌꯦ ꯁꯦꯝꯃꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯣꯏꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯐꯣꯔꯁ ꯑꯣꯏꯅ ꯀꯔꯤ ꯐꯣꯔꯁ ꯑꯣꯏꯅ ꯂꯩꯔꯤꯔꯣ ꯂꯩꯔꯗꯤ ꯀꯔꯤꯗ ꯂꯩꯒꯦꯅ ꯍꯥꯏ ꯇꯣꯅꯤ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏ ꯀꯩꯅꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩ ꯐꯣꯔꯁꯇ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯐꯣꯔꯁꯇ ꯂꯩꯕꯒꯤ ꯀꯩꯅꯣꯁꯦꯀꯣ ꯁꯨꯃꯥꯏꯅ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯕꯒꯤ ꯑꯃ ꯑꯩꯈꯣꯏꯗ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯀꯣ ꯑꯗꯨꯅꯁꯨ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯅꯤꯡꯗꯕ ꯑꯗꯨ ꯋꯥꯔꯧꯕꯤꯅꯨ ꯃꯌꯥꯝ ꯑꯩꯅ ꯌꯨꯝꯗ ꯊꯣꯛꯂꯛꯀꯥꯟꯗ ꯑꯩꯒꯤ ꯁꯤꯒꯨꯝꯕꯒꯤ ꯋꯥꯔꯤ ꯑꯃ ꯑꯃ ꯃꯌꯥꯝ ꯑꯩ ꯃꯌꯥꯝꯗ ꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏꯒꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕꯁꯦ ꯁꯤ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯅꯨꯡꯒꯤ ꯃꯤꯁꯨ ꯃꯌꯥꯝ ꯌꯦꯡꯉꯦꯕ ꯑꯗꯨꯅ ꯈꯪ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯗꯤꯐꯤꯀꯜ ꯑꯣꯏꯒꯗꯧꯕꯀꯣ ꯍꯥꯏꯗꯤ ꯔꯨꯜꯁ ꯊꯨꯒꯥꯏꯕ ꯑꯗꯒꯤ ꯃꯣꯏꯅ ꯍꯥꯏꯕ ꯄꯣꯠꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇꯅꯦꯕ ꯑꯩꯅ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛꯀꯤ ꯑꯃꯒꯤ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯤꯡꯗꯕ ꯃꯌꯥꯝ ꯋꯥꯔꯧꯕ ꯇꯧꯒꯅꯣꯕ ꯌꯥꯗꯕꯒꯤꯅꯦꯕ ꯀꯃꯦꯟ ꯄꯥꯕꯁꯦ ꯏꯆꯦꯅ ꯃꯌꯦꯛ ꯁꯦꯡꯉꯦ ꯈꯔ ꯍꯥꯏ ꯍꯣꯏ ꯃꯥꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯈꯣꯟꯁꯨꯈꯤꯇꯪ ꯌꯥꯛꯄ ꯑꯗꯒꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗꯩ ꯍꯥꯏꯗꯤ ꯌꯥꯝꯗ꯭ꯔꯤꯉꯩꯗꯩ ꯁꯤꯐꯥꯏꯒ ꯑꯗꯨꯝ ꯆꯪꯉꯛꯑꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯑꯉꯥꯡꯁꯨ ꯑꯉꯥꯡꯅꯦꯗꯤ ꯐꯣꯟꯗ ꯉꯥꯎꯔꯛꯄ ꯃꯣꯏꯗꯤ ꯐꯣꯟꯗ ꯉꯥꯎꯔꯛꯄꯅꯦꯕ ꯃꯦꯁꯦꯁ ꯅꯝꯕꯒ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯊꯨꯏꯕ ꯁꯣꯝꯗꯩ ꯑꯃꯨꯛ ꯀꯣꯠꯅꯤ ꯁꯣꯝꯗ ꯇꯧꯔꯒ ꯄꯨꯛꯅꯝ ꯅꯝꯃꯦ ꯑꯗꯨꯅ ꯃꯣꯏꯗꯤ ꯃꯦꯁꯦꯁ ꯅꯨꯡꯁꯦꯁ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯇꯧꯔꯛꯄꯅꯤꯅ ꯌꯥꯝ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯁꯤꯒꯨꯝꯕꯩ ꯂꯥꯏꯟꯗ ꯌꯥꯝ ꯆꯪꯉꯛꯇꯕꯅꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯊꯕꯛ ꯃꯐꯝꯗ ꯆꯠꯂꯕꯨ ꯏꯆꯦ ꯈꯣꯏ ꯍꯥꯏ ꯍꯣꯏ ꯆꯠꯂꯦ ꯑꯩꯈꯣꯏ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯦ ꯗꯦꯠ 20ꯗꯤ ꯌꯧꯔꯛꯑꯦ ꯃꯌꯥꯝ ꯂꯥꯏꯞꯇ ꯂꯥꯛꯄꯤꯕꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯖꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯏꯆꯦꯗꯤ ꯌꯥꯎꯍꯜꯂꯛꯑꯣ ꯍꯥꯏ ꯏꯆꯦꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯨꯏꯅꯦ ꯆꯥꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯄꯨꯂꯞ ꯌꯥꯎꯔꯗꯧꯅꯤ ꯃꯥꯁꯨ ꯑꯣ ꯀꯨꯏꯗ꯭ꯔꯤ ꯃꯥꯜꯂꯦꯀꯣ ꯑꯩꯅ ꯂꯥꯏꯔꯤꯛ ꯊꯥꯕꯁꯦ
ꯀꯩ ꯂꯝꯗꯅꯣ ꯆꯦ ꯍꯣꯏꯅ ꯂꯩꯁꯦ ꯍꯥꯏ ꯀꯩꯅꯣꯗꯅꯦ ꯌꯨꯄꯤꯗꯅꯦ ꯁꯤꯗꯗꯤ ꯁꯥꯏ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯋꯦꯗꯔ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯦ ꯁꯤꯗꯗꯤ ꯑꯗꯨꯝ ꯐꯖꯅ ꯁꯥꯏ ꯑꯣ ꯍꯥꯏ ꯑꯣ ꯂ ꯂ ꯂ ꯂ ꯂ ꯂ ꯂ ꯂ لا 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 ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯂꯤꯒꯦ ꯉꯁꯤꯗꯤ ꯕ꯭ꯔꯣ ꯍꯥꯏ ꯍꯋꯥꯏ ꯊꯣꯡꯉꯦ ꯍꯥꯏꯌꯦ ꯑꯩꯁꯨ ꯀꯦꯔꯦꯂꯥꯗ ꯂꯩꯌꯦ ꯍꯥꯏ ꯀꯦꯔꯦꯂꯥꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯅꯤꯗ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔꯁ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯁꯥꯏꯗ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯅꯤꯅꯀꯣ ꯁꯝꯃꯔꯅꯤꯅ ꯑꯗꯨꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯁꯥꯅꯦꯕ ꯑꯗꯨꯏꯇꯥꯔꯁꯨ ꯈꯤꯇꯪ ꯃꯅꯤꯄꯨꯔꯅꯗꯤ ꯈꯤꯇꯪ ꯐꯔꯝꯅꯤ ꯕ꯭ꯔꯣꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯀꯩꯀꯩ ꯆꯥꯒꯦ ꯃꯦꯀꯞ ꯇꯧꯕ꯭ꯔꯥ ꯍꯥꯏ ꯃꯦꯀꯞꯇꯤ ꯂꯥꯏꯅ ꯁꯥꯈꯤ ꯏꯁꯣꯔꯅ ꯁꯥꯈꯤ ꯁꯩꯇꯅ ꯁꯥꯈꯤ ꯏꯄꯨꯔꯣꯝꯗꯩ ꯏꯃꯥꯔꯣꯝꯗꯩ ꯏꯕꯦꯜꯂꯣꯝꯗꯩ ꯑꯃꯔꯣꯝꯗꯩ ꯁꯥꯈꯤ ꯇꯔꯦꯠ ꯄꯨꯂꯞꯅ ꯄꯨꯟꯁꯤꯜꯂꯒ ꯃꯦꯀꯞ ꯁꯨꯡꯇꯧ ꯇꯧꯗꯦ ꯃꯁꯥꯒꯤ ꯃꯌꯥꯝꯅ ꯐꯖꯩꯌꯦꯅ ꯍꯥꯏꯕꯒꯤ ꯁꯨꯝ ꯈꯪꯗꯦ ꯐꯖꯩ ꯐꯖꯩ ꯐꯖꯩꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯃꯦꯀꯞ ꯀꯩꯝ ꯇꯧꯗꯦ ꯏꯔꯨꯖꯔꯨꯏꯕꯀꯣ ꯏꯔꯨꯖꯔꯒ ꯑꯩꯒꯤ ꯁꯟ ꯏꯁꯀ꯭ꯔꯤꯟ ꯑꯃ ꯂꯩ ꯑꯗꯨ ꯈꯛꯇꯩ ꯑꯇꯩ ꯀꯩꯝ ꯇꯧꯗꯦ ꯕ꯭ꯔꯣꯁꯦ ꯖꯤꯝꯒ ꯄꯥꯏꯕ꯭ꯔꯣ ꯍꯥꯏ ꯃꯃꯥꯡꯗ ꯑꯩ ꯆꯍꯤ ꯑꯃꯃꯨꯛ ꯄꯥꯏꯔꯝꯃꯦ ꯑꯗꯨꯗꯒꯤ ꯑꯩ ꯈꯣꯡ ꯁꯣꯛꯄꯗꯒꯤ ꯖꯤꯝ ꯅꯨꯡ ꯑꯃꯐꯥꯎ ꯆꯠꯈꯤꯗ꯭ꯔꯦ ꯏꯆꯦꯗ ꯇꯥꯃꯣꯅ ꯄꯥꯝꯗꯕ ꯃꯑꯣꯡ ꯑꯃꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯑꯩꯅ ꯃꯉꯣꯟꯗ ꯂꯣꯏ ꯄꯥꯝꯃꯦꯕꯀꯣ ꯂꯣꯏꯅ ꯂꯣꯏ ꯐꯩ ꯂꯣꯏꯅ ꯁꯦꯕꯥ ꯑꯗꯨꯗꯒꯤ ꯑꯃ ꯑꯃ ꯂꯣꯏ ꯐꯩ ꯆꯥꯛ ꯂꯣꯏꯔꯦ ꯂꯣꯏꯈ꯭ꯔꯦ ꯃꯉꯣꯟꯗ ꯄꯥꯝꯗꯕ ꯍꯥꯏꯕꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯂꯣꯏ ꯄꯥꯝꯃꯤꯗ ꯂꯣꯏ ꯄꯥꯝꯃꯦ ꯑꯌꯥꯝꯕ ꯄꯥꯝꯗꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨ ꯄꯥꯝꯗꯕꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯁꯤꯒꯤ ꯋꯥꯁꯤꯗꯤ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯃꯒꯦ ꯃꯌꯥꯝ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯑꯇꯩꯗꯤ 99% ꯄꯥꯝꯃꯦ ꯄꯥꯝꯗꯕ ꯑꯃꯈꯛ ꯌꯥꯎꯋꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯄꯥꯝꯗꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯕꯗ ꯈꯤꯇꯪ ꯑꯣꯠ ꯑꯣꯏꯔꯅꯤ ꯀꯔꯤꯅꯣꯕꯗꯣ ꯍꯥꯏꯔꯛꯑꯣꯕ ꯏꯆꯦꯗ ꯇꯥꯃꯣꯅ ꯑꯗꯨ ꯂꯩꯔꯦ ꯕ꯭ꯔꯣ ꯆꯦꯒ ꯕ꯭ꯔꯣꯒꯒꯤꯁꯦ ꯀꯅꯥꯅ ꯍꯟꯒꯦ ꯍꯥꯏ ꯑꯩ ꯌꯥꯝ ꯊꯤ ꯍꯜꯂꯦ ꯆꯍꯤ 3 4 ꯍꯜꯂꯦ ꯃꯉꯣꯟꯗꯩ ꯅꯣꯏ ꯆꯦꯁꯦ ꯌꯥꯝ ꯆꯝꯃꯦ ꯅꯣꯏ ꯆꯦꯁꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯆꯦꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯑꯦ ꯕ꯭ꯔꯣ ꯀꯩ ꯁꯤꯟꯐꯝ ꯄꯥꯏꯒꯦ ꯕ꯭ꯔꯣ ꯁꯤꯗ ꯑꯣꯏꯅ ꯆꯥꯔꯁꯤ ꯐꯤ ꯑꯃ ꯊꯥꯔꯛꯑꯣ ꯀꯔꯤ ꯐꯤ ꯊꯥꯔꯛꯀꯅꯤ ꯍꯟꯗꯛꯀꯤ ꯄ꯭ꯔꯦꯡꯗꯣ ꯃꯩ ꯇꯥꯈꯤꯕ꯭ꯔꯣ ꯍꯥꯏ ꯃꯩꯕꯨꯗꯤ ꯇꯥꯈꯤ ꯚ꯭ꯌꯨꯗꯤ ꯌꯥꯝꯗꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯊꯥꯒꯦ ꯍꯥꯏꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯛꯑꯦ ꯃꯦꯗꯥꯝ ꯂꯥꯛꯑꯦ ꯆꯥꯛ ꯄꯨꯔꯒ ꯃꯌꯥꯝ ꯆꯥꯛ ꯇꯧꯔꯁꯤ ꯏꯁꯤꯡꯗꯤ ꯏꯁꯤꯡ ꯀꯩꯅꯣ ꯕꯣꯇꯜ ꯂꯧꯊꯣꯛꯑꯣ ꯃꯌꯥꯝꯁꯤ ꯂꯩꯔꯦ ꯁꯤꯜꯂꯨ ꯂꯥꯡꯉꯨꯔꯤꯕ ꯃꯌꯥꯝꯁꯦ ꯍꯩꯖꯤꯟꯅꯤꯡꯉꯦ ꯁꯤꯡꯖꯨ ꯇꯣꯠꯇ꯭ꯔꯤꯕꯣ ꯇꯣꯠꯇ꯭ꯔꯤꯌꯦ ꯃꯍꯤ ꯂꯥꯡꯊꯣꯛꯀꯅꯤꯅ ꯇꯣꯠꯇꯕꯅꯦ ꯃꯁꯂꯥ ꯆꯥꯅꯤꯡꯕ ꯍꯥꯞꯄꯗꯤ ꯌꯥꯗꯕ꯭ꯔꯣ ꯅꯪꯁꯨ ꯎꯗ꯭ꯔꯦ ꯑꯩꯁꯨ ꯎꯗ꯭ꯔꯦꯕ ꯊꯕꯤ ꯌꯥꯝ ꯆꯥꯔꯦ ꯑꯩꯗꯤ ꯁꯥꯕꯅ ꯉꯥꯎꯔꯦ
ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯔꯣ? ꯑꯩ ꯁꯤꯡꯖꯨꯁꯦ ꯑꯝꯇꯗꯤ ꯎꯠꯂꯛꯎꯗꯅ. ꯁꯤꯡꯖꯨꯁꯤ ꯂꯩꯔꯤꯁꯤꯗꯤ ꯇꯨꯜꯁꯤ ꯇꯥꯔ ꯑꯣ ꯂꯩꯗꯣ. ꯑꯩ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯊꯣꯏꯗ꯭ꯔꯤꯡ ꯍꯥꯞꯄꯦꯀꯣ, ꯉꯥꯔꯤꯒ ꯊꯣꯏꯗ꯭ꯔꯤꯡꯒ ꯃꯣꯔꯣꯛꯀ ꯄꯨꯜꯂꯞ ꯇꯛꯈꯥꯏꯕꯅꯦ, ꯁꯤꯅ ꯕꯦꯁꯣꯟꯁꯤ ꯂꯩꯔꯦ. ꯑꯋꯥꯊꯕꯤꯁꯦ ꯁꯪꯅ ꯁꯨꯔ ꯆꯥꯒꯦ ꯇꯧꯕꯗ ꯊꯝꯕꯗ ꯃꯨꯟꯊꯣꯛꯈ꯭ꯔꯦ. ꯃꯣꯔꯦ ꯉꯥꯅꯦ ꯁꯤꯁꯦ ꯃꯌꯥꯝ. ꯃꯣꯔꯦ ꯉꯥ ꯀꯦꯝ ꯀꯦꯝ ꯂꯥꯎꯕꯤ ꯍꯥꯎꯕꯅꯤ, ꯉꯥꯔꯤ ꯃꯅꯝ ꯅꯝꯕꯤꯗꯣ. ꯊꯨꯝ ꯆꯥꯏꯈ꯭ꯔꯕꯣ? ꯆꯥꯏꯒꯅꯤ ꯇꯣꯠꯂꯣ ꯍꯥꯏꯕ. ꯃꯣꯔꯦ ꯉꯥꯒ ꯍꯩꯊꯈꯤꯗꯣꯔꯦ ꯃꯌꯥꯝ. ꯇꯤꯜꯍꯧ. ꯇꯤꯜꯍꯧꯒ. ꯃꯣꯔꯣꯛꯇꯣ ꯑꯩꯅ ꯍꯥꯞꯇ꯭ꯔꯕ ꯉꯁꯤꯗꯤ, ꯁꯤꯗ ꯁꯤꯡꯖꯨ ꯁꯨꯔꯕꯅꯤꯅ. ꯍꯥꯎꯗꯤ ꯍꯥꯎꯋꯤ ꯃꯣꯔꯦ ꯉꯥꯁꯦ ꯑꯗꯨꯝ. ꯑꯋꯥꯊꯕꯤꯁꯦ ꯇꯪꯈꯥꯏ ꯃꯨꯜ ꯂꯩꯔꯝꯗꯅ ꯊꯨꯝꯐꯦꯠ ꯊꯨꯝꯐꯦꯠ ꯂꯥꯎꯔꯗ꯭ꯔꯥ ꯈꯪꯗꯦ. ꯈꯔ ꯆꯪꯁꯤꯜꯂꯛꯑꯣꯅꯦ ꯅꯪ, ꯅꯠꯇ꯭ꯔꯒꯅ ꯑꯩ ꯑꯗꯨꯝ ꯆꯥꯔꯒꯦ ꯁꯥꯏꯁꯤꯗ. ꯍꯋꯥꯏ ꯊꯣꯡꯕ ꯑꯆꯝꯕꯅ ꯍꯥꯎꯋꯦꯕ, ꯑꯗꯨꯅ ꯀꯥꯡꯁꯣꯏꯁꯨ ꯑꯃꯨꯛꯇꯪ ꯆꯥꯔꯗꯤ ꯑꯅꯤꯔꯛ ꯀꯩꯁꯨ ꯍꯟꯅꯤꯡꯗꯦꯕ. ꯑꯁꯤꯒꯤ ꯐꯣꯟꯁꯦ ꯄꯤꯔꯛꯎꯅꯦ, ꯑꯩ ꯀꯃꯦꯟ ꯄꯥꯔꯛꯀꯦ ꯆꯥꯅ ꯆꯥꯅ. ꯑꯩ ꯐꯣꯟ ꯑꯩ ꯐꯣꯟ ꯑꯃꯗꯨ ꯆꯥꯛꯈꯨꯝꯗ ꯊꯝꯃꯝꯕꯅꯤꯅꯦ. ꯅꯪ ꯐꯣꯟꯗꯣ ꯃꯩ ꯌꯥꯎꯔꯝꯃꯔꯣꯏ. ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ. ꯔꯣꯅꯥꯟꯒꯤ ꯏꯁꯩ ꯑꯅꯧꯕ ꯂꯥꯛꯄꯗꯨ ꯌꯦꯡꯉꯝꯕꯅꯦꯕ. ꯃꯩ ꯌꯥꯎꯔꯕꯣ? ꯃꯩ 19ꯂ ꯀꯌꯥꯅꯣ ꯌꯥꯎꯔꯤ. ꯑꯗꯨꯗꯣ ꯄꯤꯔꯛꯑꯣꯅꯦ. ꯁꯤꯁꯦ ꯆꯥꯔꯖ ꯇꯧꯁꯜꯂꯣ. ꯌꯥꯎꯔꯤꯌꯦ ꯃꯌꯥꯝ ꯌꯥꯎꯔꯤ, 13 ꯍꯦꯟꯅ ꯌꯥꯎꯔꯤ. ꯑꯗꯨ ꯇꯧꯔꯒ ꯍꯥꯎꯋꯦ. ꯀꯩ ꯂꯝꯗꯩꯅꯣ? ꯁꯨꯒꯨꯅꯨ ꯋꯥꯀꯣꯛꯄꯤꯗꯩꯅꯦꯕ. ꯌꯨꯄꯤꯗ ꯀꯌꯥꯝ ꯁꯥꯒꯦ ꯏꯆꯦ ꯍꯥꯏ, ꯁꯥꯏ ꯁꯤꯗꯗꯤ ꯌꯥꯝ. 40 ꯃꯊꯛ ꯑꯗꯨꯝ ꯂꯩ. ꯏꯪꯕ ꯍꯥꯏꯁꯦ 40 ꯃꯈꯥ ꯇꯥꯕ ꯑꯝꯇ ꯌꯥꯎꯗꯦ. ꯆꯦ ꯀꯩꯅꯣ ꯊꯥꯡꯉꯛꯀꯦ ꯉꯥꯏꯈꯣ ꯍꯥꯏꯁꯦ ꯀꯩꯅꯣ? ꯆꯦ ꯆꯥꯛ ꯊꯥꯡꯉꯛꯀꯦ ꯉꯥꯏꯈꯣ ꯍꯥꯏ ꯃꯥꯜꯂꯦ. ꯑꯣ ꯊꯥꯡꯉꯣ ꯆꯥꯔꯁꯦ. ꯀꯃꯦꯟ ꯄꯥꯕꯤꯌꯨ ꯏꯟꯇꯔꯦꯁ ꯂꯩꯅꯕ. ꯄꯥꯔꯛꯀꯦ. ꯆꯥꯛ ꯊꯦꯡꯉꯤꯁꯦ ꯃꯥꯁꯨ ꯊꯕꯛ ꯆꯠꯇꯕꯅꯤꯅ ꯁꯨꯇꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯗꯨꯝ. ꯑꯗꯨꯅ ꯍꯧꯒꯠꯄꯁꯨ ꯈꯔ ꯊꯦꯡꯕ, ꯑꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯊꯦꯡꯉꯕꯅꯤꯅ ꯑꯗꯨꯝ ꯆꯥꯛꯁꯨ ꯈꯔ ꯊꯦꯡꯈ꯭ꯔꯕ ꯉꯁꯤ. ꯍꯥꯎꯅ ꯆꯥꯕꯤꯔꯛꯑꯣ ꯑꯗꯨꯗꯤ, ꯍꯧꯖꯤꯛ ꯂꯩ ꯑꯃꯨꯛ ꯆꯤꯛꯊꯠꯀꯅꯤꯀꯣ ꯑꯩꯁꯦ. ꯌꯥꯝ ꯍꯥꯎꯅꯤꯌꯦ, ꯍꯥꯎꯋꯦ. ꯌꯥꯝ ꯍꯥꯎꯕ. ꯃꯣꯅꯥ ꯆꯦ ꯅꯨꯡꯁꯤꯕꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ, ꯌꯥꯝ ꯍꯥꯎꯋꯦ. ꯑꯇꯩ ꯈꯪꯗꯦ, ꯁꯤꯡꯖꯨꯁꯤꯗꯤ ꯑꯁ ꯐꯦꯚꯣꯔꯥꯏꯠ ꯇꯥꯔꯦ. ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯍꯥꯎꯋꯦ. ꯆꯦ ꯁꯤꯡꯖꯨꯗꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ, ꯍꯥꯎꯋꯦ. ꯀꯩꯀꯩ ꯃꯊꯦꯜꯅꯣ? ꯉꯥ
ꯑꯀꯪꯕ ꯑꯃ ꯇꯥꯎꯔꯦ ꯑꯗꯒꯤ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯦ ꯑꯋꯥꯊꯕꯤꯌꯣ ꯃꯤꯃꯤꯌꯣ ꯇꯧꯔ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯦ ꯀꯩꯅꯣꯝꯃ ꯅꯪꯅ ꯑꯩꯒꯤ ꯄꯥꯝꯗꯕ ꯑꯃ ꯂꯩ ꯑꯗꯣ ꯀꯩꯅꯣ ꯍꯥ ꯌꯥꯝ ꯍꯥꯎꯕ꯭ꯔꯣ ꯖꯦꯅꯤꯐꯥ ꯅꯪ ꯌꯥꯝꯅ ꯉꯧꯔꯝꯂꯦꯍꯦ ꯑꯩꯁꯤꯗꯤ ꯀꯦꯃꯦꯔꯥꯅꯅꯦ ꯀꯦꯃꯦꯔꯥꯅ ꯗꯥꯏꯔꯝꯁꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪ ꯍꯥꯏꯁꯤꯅ ꯗꯥ ꯖꯦꯝꯁꯟ ꯐꯤꯂꯝ ꯀꯨꯝꯃꯝꯕ ꯁꯩꯖꯥꯡꯗꯣ ꯅꯠꯇꯦ ꯈꯣꯡꯖꯣꯝꯅꯤ ꯀꯦꯕ ꯌꯥꯝ ꯄꯛꯆꯩꯌꯦ ꯀꯦꯔ ꯑꯗꯨꯝ ꯂꯩꯌꯣꯌꯦ ꯆꯦꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ 23 ꯃꯄꯨꯡ ꯐꯥꯗꯣꯔꯦ 23 ꯍꯥꯏꯔꯛꯀꯗꯣꯔꯦ ꯑꯉꯥꯡ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯍꯋꯥꯏ ꯊꯣꯡꯉꯦ ꯊꯟꯖꯨ ꯆꯦ ꯍꯣꯏ ꯂꯝꯁꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨ ꯋꯥꯀꯣꯛꯄꯤ ꯌꯨꯝ ꯄꯥꯟꯕꯗꯩ ꯐꯖꯔꯤꯅꯦꯅ ꯏꯝꯐꯥꯜꯗ ꯎꯔꯝꯕꯗꯨꯗꯤ ꯃꯣꯡꯀꯤ ꯃꯥꯟꯕꯅꯦ ꯍꯥꯏꯁꯤꯅꯦ ꯆꯦ ꯆꯥꯕ ꯂꯥꯛꯀꯦ ꯆꯦ ꯃꯌꯦꯡꯅ ꯃꯌꯥꯡꯅ ꯐꯅꯦꯛ ꯁꯦꯠꯄꯒꯤ ꯃꯣꯏꯒꯤ ꯔꯤꯌꯦꯛꯁꯟ ꯌꯦꯡꯅꯤꯡꯉꯦ ꯔꯤꯌꯦꯛꯁꯟꯒ ꯄꯥꯝꯗ꯭ꯔꯦ ꯉꯍꯥꯟ ꯐꯅꯦꯛ ꯀꯩꯅꯣ ꯃꯨꯀꯥ ꯁꯨꯠꯇꯣ ꯁꯦꯠꯍꯜꯂꯨꯕꯕꯨ ꯍꯦꯛꯇ ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯠꯄꯤꯌꯨꯅ ꯇꯥꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩ ꯀꯣꯛꯀ ꯉꯥꯎꯋꯦ ꯃꯣꯏ ꯁꯥꯔꯤ ꯁꯦꯠꯄ ꯑꯗꯨꯃꯥꯏꯅꯁꯨ ꯊꯨꯞꯄ ꯈꯣꯠꯄ ꯆꯪꯕꯁꯨ ꯅꯠꯇꯦ ꯅꯝꯁꯤꯜꯂ ꯀꯤꯠꯂꯧ ꯅꯝꯁꯤꯟꯕꯗꯨꯁꯨ ꯌꯥꯝ ꯍꯩꯇꯕꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯆꯦꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯖꯦꯅꯤꯕꯥ ꯀꯧꯋꯦ ꯆꯈꯣꯝ ꯄꯤꯛꯅ ꯆꯥꯕ ꯍꯩꯇꯦꯗ ꯍꯩꯅꯗꯦꯕ ꯑꯣꯏꯅꯝ ꯊꯨꯝꯅꯝꯗꯦꯕ ꯊꯣꯡꯉꯒꯦ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯍꯥꯅꯤꯀꯣ ꯑꯩꯗꯤ ꯆꯦꯅ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦꯕꯣ ꯑꯩꯗꯤ ꯆꯤꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯆꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯅꯪꯒꯤ ꯅꯨꯄꯥꯁꯦ CISF ꯅꯠꯇ꯭ꯔꯒ CRP ꯂꯣꯏ ꯑꯅꯤꯃꯛ ꯑꯝꯇ ꯅꯠꯇꯦ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯗ ꯂꯩꯕꯅꯦ ꯆꯦꯒ ꯇꯥꯃꯣꯒ ꯗꯦꯠ 16ꯗ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯂꯩꯍꯧꯕꯗꯨ ꯎꯏꯌꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯂꯥꯏꯐꯝ ꯈꯔ ꯁꯨꯝ ꯀꯣꯏꯕ ꯆꯠꯂꯒ ꯁꯨꯝ ꯂꯥꯏꯗꯨ ꯈꯣꯏꯔꯝꯃꯛꯄ ꯎꯔꯗꯤ ꯀꯧꯔꯛꯎ ꯌꯥꯗ꯭ꯔꯣ ꯁꯛ ꯈꯪꯅꯅꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝ ꯊꯦꯡꯅꯩꯌꯦ ꯍꯤꯌꯥꯡꯊꯥꯡꯗꯁꯨ
ꯑꯗꯒꯤ ꯀꯔꯤ ꯑꯅꯤꯁꯨꯕ ꯆꯪꯕꯗ ꯀꯩꯕ ꯀꯔꯝꯅꯕ ꯐꯠꯇꯦ ꯇꯧꯕꯗ ꯀꯣꯟꯊꯧꯖꯝ ꯂꯥꯏꯔꯦꯝꯕꯤꯗꯁꯨ ꯁꯥꯎꯒꯠꯇꯣꯏ ꯃꯥꯜꯂꯦ ꯌꯥꯝ ꯁꯥꯕ꯭ꯔꯥ ꯃꯣꯠꯄ꯭ꯔꯥ ꯁꯥꯗꯦꯗ ꯀꯩꯁꯨ ꯅꯍꯥꯟꯈꯩ ꯆꯥꯈꯤꯗꯕꯩꯔꯥ ꯈꯪꯗꯦ ꯅꯣꯡꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯥꯕ ꯀꯩꯅꯣ ꯕꯗꯥꯝꯅ ꯍꯋꯥꯏꯔ ꯀꯩꯅꯣ ꯕꯗꯥꯝꯅ ꯍꯋꯥꯏꯔꯕ ꯃꯐꯣꯟ ꯍꯥꯞꯄꯤꯅꯤ ꯕꯦꯁꯣꯟꯅꯦ ꯅꯨꯄꯤ ꯀꯥꯏꯋꯥꯏꯗꯅꯣ ꯂꯩꯔꯤꯗꯨꯕꯣ ꯖꯥꯟꯁꯤꯗ ꯌꯥꯝ ꯍꯥꯎꯕ ꯃꯥꯜꯂꯦ ꯅꯅꯥꯎ ꯌꯨꯝꯅꯥꯝ ꯑꯩꯈꯣꯏ ꯅꯥꯎꯕꯔꯣ ꯌꯥꯝ ꯍꯥꯎꯋꯦ ꯆꯦꯆꯦꯁꯦ ꯑꯁꯦꯡꯕꯗ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯅꯣꯏ ꯑꯅꯤꯗꯒꯤ ꯑꯩꯈꯣꯏ ꯁꯥꯏꯅ ꯍꯦꯜꯂꯦ ꯑꯗꯣ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯗ ꯋꯥꯔꯦꯅꯦ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯅꯣꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯝ ꯆꯦ ꯌꯥꯎꯕꯗꯩ ꯚꯤꯌꯔꯁ ꯌꯧꯔꯦ ꯑꯗꯨꯗꯤ ꯇꯔꯥꯈꯛ ꯍꯦꯟꯒꯠꯄꯁꯤꯔꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯌꯨ ꯎꯠꯄꯤꯔꯛꯀꯅꯨ ꯍꯥꯏꯕꯗꯤ ꯑꯩ ꯊꯛꯄ ꯐꯪꯗꯕꯒꯤꯅꯤ ꯑꯗꯨꯗꯤ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣꯅꯤꯀꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯍꯣꯏ ꯄ꯭ꯔꯦꯡ ꯁꯨꯝ ꯃꯇꯥꯡ ꯆꯥꯕꯗ ꯇꯧꯔꯛꯅꯕ ꯁꯨꯝ ꯇꯧꯒꯦ ꯅꯠꯇꯦ ꯑꯩꯗꯤ ꯖꯤꯔꯤꯗꯒꯤꯅꯤ ꯍꯥꯏ ꯑꯣ ꯅꯥꯎꯕ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯨ ꯅꯥꯎꯕ ꯀꯧꯋꯦ ꯅꯅꯥꯎ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯅꯥꯎꯕ ꯍꯥꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯌꯨꯝꯅꯥꯝꯁꯨ ꯌꯥꯎꯕꯁꯤꯗ ꯆꯦ ꯅꯣꯏꯕꯥꯅꯤꯁꯤ ꯀꯥꯏꯗꯅꯣ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛꯁꯦ ꯇꯩꯅ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯌꯨꯄꯤꯗ ꯂꯩꯌꯦ ꯑꯩꯈꯣꯏ ꯁꯥꯏ ꯑꯥꯔꯃꯤꯗ ꯂꯩꯌꯦ ꯆꯦ ꯀꯩ ꯆꯥꯏꯅꯣ ꯆꯥꯛ ꯆꯥꯔꯝꯕꯅꯦ ꯍꯋꯥꯏ ꯅꯣꯡꯃꯇꯁꯨ ꯑꯉꯥꯡ ꯎꯠꯂꯣ ꯑꯉꯥꯡ ꯌꯥꯎꯔꯗꯤ ꯅꯣꯏ ꯑꯅꯤ ꯀꯔꯤ ꯃꯊꯥꯅꯣꯒ ꯍꯥꯏꯁꯤꯒꯦ ꯑꯉꯥꯡꯗꯣ ꯕꯣꯔꯗꯤꯡꯗ ꯂꯩꯌꯦ ꯑꯗꯨꯅꯅꯦ ꯑꯉꯥꯡ ꯁꯨꯇꯤꯒꯨꯝꯕ ꯂꯩꯕ ꯀꯥꯟꯗ ꯎꯠꯂꯛꯏꯗꯨꯅꯦ ꯑꯉꯥꯡꯁꯦ ꯚꯤꯗꯤꯑꯣꯒꯤꯗꯃꯛꯇ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯇꯝꯍꯟꯗꯕꯤꯗ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯎꯠꯂꯛꯏꯗꯨꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯎꯠꯅꯕꯩꯗꯃꯛꯇ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯇꯥꯡ ꯆꯥꯕꯗ ꯎꯠꯆꯔꯛꯀꯦ ꯃꯣꯏ ꯕꯣꯔꯗꯤꯡ ꯃꯅꯥꯛꯇ ꯂꯩꯕ ꯍꯣꯇꯦꯜꯗꯨꯗ ꯅꯠꯇ꯭ꯔꯣ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯑꯆꯥꯄꯣꯠ ꯆꯥꯔꯕꯗ ꯅꯍꯥꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯊꯦꯡꯅꯕꯗꯣ ꯇꯔꯥ ꯍꯦꯜꯂꯁꯨ ꯕꯤꯌꯔ ꯅꯦꯠ ꯇꯔꯥꯅ 50K ꯌꯧꯗꯣꯏꯅꯦ
ꯅꯠꯇ꯭ꯔꯁꯦ ꯃꯥꯅꯤ ꯌꯥꯝ ꯊꯤꯅ ꯆꯨꯝꯕ ꯋꯥꯐꯝꯅꯦ ꯆꯥ ꯃꯣꯔꯣꯛꯁꯨ ꯁꯥꯕ ꯍꯦꯟꯖꯜꯂꯦꯕ ꯃꯀꯨꯝ ꯃꯅꯤꯡꯒꯤꯁꯤꯅ ꯍꯦꯟꯁꯨ ꯍꯦꯜꯂꯦ ꯁꯥꯕꯁꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯤꯅꯣ ꯍꯥꯏ ꯍꯋꯥꯏ ꯊꯣꯡꯕ ꯑꯩꯁꯨ ꯏꯌꯥꯔꯐꯣꯔꯁꯇ ꯂꯩꯕꯅꯦ ꯗꯦꯜꯂꯤꯗ ꯂꯩ ꯍꯧꯖꯤꯛꯇꯤ ꯑꯣ ꯌꯥꯝ ꯐꯩ ꯆꯦꯅ ꯆꯥꯕ ꯎꯕꯗ ꯇꯤꯟ ꯇꯥꯔꯦ ꯃꯊꯜ ꯍꯥꯏꯕꯅꯦ ꯁꯣꯏꯈ꯭ꯔꯦ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ ꯍꯥꯏ ꯑꯣ ꯃꯥ ꯀ꯭ꯂꯥꯁ 5 ꯀꯥꯏꯅꯦ 이승이 되는 거 먹어도 양이 너무 안 되고 ꯅꯪ ꯌꯥꯝꯒ꯭ꯔꯗꯥꯏꯅꯦ 양을 아직도 해기네요. 하오래 매면 진짜 하오래. ꯍꯥꯎꯋꯦ 진짜 하오래. ꯆꯦ ꯇꯥꯃꯣꯁꯦ ꯅꯣꯡ ꯐꯥꯎ ꯆꯥꯛꯒ ꯊꯣꯡꯉ ꯄꯤꯖꯗꯕ꯭ꯔꯥ ꯍꯥꯏ ꯅꯣꯡ ꯐꯥꯎ ꯊꯣꯡꯗꯦꯒꯗꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯅꯒꯨꯝꯕ ꯅꯥꯔꯀꯥꯟꯗ ꯑꯗꯒꯤ ꯆꯥꯛꯀꯨꯝꯕ ꯊꯣꯡꯕ ꯌꯥꯗ꯭ꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕꯗꯒ ꯊꯣꯡꯉꯦ ꯑꯗꯨꯒ ꯌꯥꯝ ꯀꯥꯏ ꯊꯣꯡꯉꯤꯕ ꯅꯨꯃꯤꯠ 15ꯅꯤ ꯂꯩꯔꯛꯄ ꯅꯨꯃꯤꯠ 5ꯅꯤꯗꯣ ꯑꯗꯨꯗꯤ ꯆꯥꯛ ꯊꯣꯡ ꯌꯥꯗꯕꯩ ꯊꯣꯡꯕꯗꯣ ꯑꯗꯨꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯍꯥꯏꯔꯤꯁꯦ ꯆꯥꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯀꯥꯟ ꯊꯣꯡꯉꯤ ꯅꯥꯔꯀꯥꯟ ꯊꯣꯡꯉꯦ ꯍꯥꯏꯁꯤꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯦ ꯄ꯭ꯔꯦꯡ ꯅꯨꯡꯉꯥꯏꯕ ꯇꯧꯔꯛꯑꯣ ꯌꯦꯡꯗꯣꯏ ꯉꯥꯏꯔꯦ ꯍꯥꯏ ꯇꯧꯔꯛꯀꯦ ꯆꯦ ꯕ꯭ꯔꯣꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥ ꯍꯥꯏ ꯇꯧꯕꯤ ꯏꯅꯝꯃ ꯀꯩ ꯃꯊꯦꯜ ꯆꯥꯔꯤꯅꯣ ꯍꯥꯏ ꯀꯩꯅꯣ ꯍꯋꯥꯏ ꯊꯣꯡꯕꯒ ꯁꯤꯡꯖꯨ ꯌꯥꯝ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯀꯨꯏꯅ ꯆꯥꯔꯨꯗꯕꯩꯔꯗꯤ ꯈꯪꯗꯦ ꯍꯥꯎꯁꯨ ꯍꯥꯎꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯃꯆꯩ ꯁꯨꯕꯒꯤꯀꯣ ꯊꯣꯏꯗꯤꯡ ꯌꯥꯎꯔꯦ ꯕꯦꯁꯣꯟ ꯍꯥꯞꯆꯜꯂꯦ ꯑꯗꯩ ꯃꯤꯃꯤꯁꯨ ꯍꯥꯞꯆꯜꯂꯦ ꯍꯥꯎꯔꯦ ꯑꯗꯨꯅ ꯍꯋꯥꯏ ꯊꯣꯡꯉꯦ ꯃꯦꯁꯤ ꯀꯧꯔꯛꯑꯣ ꯀꯅꯥꯅꯣ ꯃꯦꯁꯤꯕꯣ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯆꯦꯟꯕ ꯌꯥꯝ ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏ ꯌꯥꯝ ꯍꯥꯎꯋꯦ 운기 sim 탁인가? 운기 sim 하나 사가야니. 이제 이 주문하니. ꯏꯁꯤꯡ
ꯑꯣꯏꯅ ꯌꯥꯝ ꯇꯥꯔꯛꯇꯦ ꯊꯥꯔꯛꯀꯅꯤ ꯄꯤꯔꯛꯑꯣ ꯁꯤ ꯄꯤꯔꯛꯑꯣ ꯑꯩ ꯍꯪꯉꯛꯀꯦꯕꯀꯣ ꯗꯥꯏꯔꯦꯛ ꯎꯟꯒꯤ ꯏꯁꯤꯡ ꯌꯥꯝ ꯊꯛꯆꯟꯒꯅꯨ ꯈꯅꯥꯎ ꯅꯥꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯍꯟꯖꯜꯂꯅꯨ ꯑꯗꯨꯁꯨ ꯌꯥꯝ ꯏꯪꯉꯦꯕ ꯁꯦ ꯎꯝ ꯅꯪ ꯑꯥꯏꯁ ꯍꯥꯞꯆꯟꯕ꯭ꯔꯕ ꯀꯦꯞꯀꯤ ꯑꯥꯏꯁꯇꯨꯗ ꯑꯗꯨꯅꯅꯦ ꯀꯩꯅꯣ ꯏꯁꯤꯡ ꯃꯅꯝ ꯅꯝꯃꯦꯌꯦ ꯌꯨꯄꯤꯗꯤ ꯁꯥꯔꯅꯤ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯊꯦꯡꯉꯦ ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯅꯤꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯉꯩꯒꯤ ꯋꯥꯔꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯁꯤꯅꯦ ꯌꯥꯝ ꯁꯥꯏ ꯆꯥꯛ ꯊꯦꯡꯉꯤꯁꯦ ꯉꯁꯤꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯈꯔ ꯊꯦꯡꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯆꯥꯛꯁꯦ ꯈꯔ ꯊꯦꯡꯉꯕ ꯁꯥꯔꯦꯕꯣ ꯇꯥꯃꯣ ꯉꯥꯎꯔꯦ ꯅꯥꯀꯟ ꯑꯃ ꯄꯪꯉꯦ ꯇꯥꯃꯣ ꯍꯩꯅꯧ ꯆꯥꯁꯦ ꯍꯥ ꯆꯥꯛ ꯇꯣꯛꯄꯒ ꯆꯥꯗꯣꯏꯅꯤ ꯀꯩꯅꯣ ꯎꯝ ꯍꯧꯖꯤꯛ ꯆꯥꯁꯦ ꯑꯩ ꯃꯣꯛ ꯁꯥꯔꯤ ꯌꯥꯅꯤ ꯐꯠꯇꯦ ꯐꯠꯇꯁꯅꯨ ꯆꯦ ꯍꯣꯏ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯑꯀꯥꯟꯗ ꯆꯦ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏ ꯂꯥꯛꯑꯣ ꯀꯣꯏꯔꯛꯑꯣ ꯀꯔꯝꯕ ꯏꯁꯤꯡ ꯊꯛꯅꯤꯡꯉꯤ ꯅꯣꯔꯃꯦꯜ ꯚꯦꯔꯤ ꯚꯦꯔꯤ ꯀꯨꯜ ꯑꯦꯟ ꯊꯟꯗ ꯄꯥꯜꯂꯤ ꯚꯦꯔꯤ ꯁꯣ ꯀꯨꯜ ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯆꯪꯈ꯭ꯔꯦꯅꯦ ꯊꯟꯗ ꯄꯥꯊꯣꯛꯑꯦ ꯄꯤꯛꯊꯜꯂꯦ ꯑꯗꯨ ꯈꯔ ꯊꯛꯇꯣꯛꯑꯁꯦ ꯄꯨꯛ ꯆꯟꯈ꯭ꯔꯦ ꯍꯩꯅꯧ ꯍꯧꯖꯤꯛ ꯆꯥꯅꯤ ꯀꯩꯒꯤ ꯀꯩꯒꯤ ꯆꯥꯛ ꯇꯣꯛꯄ ꯍꯩꯅꯧ ꯍꯩ ꯆꯥꯕ ꯃꯣꯔꯣꯛ ꯐꯠꯇꯦ ꯁꯥꯔꯦ ꯍꯥꯏꯕ ꯆꯤꯅꯤ ꯆꯥꯕꯁꯨ ꯆꯤꯅꯤ ꯆꯥꯕꯅ ꯍꯦꯟꯅ ꯐꯠꯇꯦ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛ ꯇꯧꯒꯅꯨ ꯆꯥꯛ ꯇꯣꯛꯄ ꯌꯥꯝ ꯀꯨꯏꯔꯦ ꯁꯤꯡꯖꯨ ꯆꯥꯕꯅꯦ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦ ꯍꯣꯏꯁꯦ ꯊꯦꯡꯀ꯭ꯌꯨ ꯇꯥꯃꯣꯁꯦ ꯁꯥꯎꯕ ꯍꯩꯔꯝꯗꯣꯏ ꯃꯥꯟꯗꯦ ꯍꯩꯗꯤ ꯍꯩꯕꯖꯥꯠꯅꯤꯗ ꯑꯩ ꯁꯥꯎꯔꯛꯑꯗꯤ ꯏꯕꯨꯡꯉꯣ ꯄꯥꯛ ꯌꯥꯝ ꯄꯥꯛ ꯁꯥꯊꯤꯕꯅꯤ ꯁꯥꯎꯗꯕꯩ ꯋꯥꯅꯤ ꯁꯥꯎꯔꯒꯅ ꯇꯨꯃꯤꯟ ꯂꯩꯕ ꯇꯥꯃꯣ ꯍꯧꯖꯤꯛ ꯆꯥꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯩ ꯆꯥꯗꯣꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯏꯁꯤꯡꯗꯤ ꯊꯛꯅꯤꯡꯗ꯭ꯔꯦ ꯅꯪ ꯍꯣꯔꯦꯟ ꯄꯥꯔꯇꯤ ꯆꯠꯄꯒꯤ ꯗ꯭ꯔꯦꯁ ꯀꯔꯤ ꯁꯦꯠꯇꯣꯏꯅꯣ ꯁꯤꯚꯤꯜ ꯗ꯭ꯔꯦꯁ ꯁꯦꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯁꯤꯚꯤꯜ ꯗ꯭ꯔꯦꯁ ꯁꯦꯠꯇ꯭ꯔꯗꯤ ꯀꯩ ꯁꯦꯠꯂꯨ ꯑꯗꯨ ꯍꯥꯏꯅꯣ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯇꯤ ꯄꯩꯒꯩ ꯂꯩꯔꯦ ꯅꯪ ꯁꯦꯠꯅꯤꯡꯕ ꯁꯦꯠꯂꯣ ꯌꯥꯔꯦ ꯏꯁꯇꯤꯀꯔꯗꯤ ꯇꯛꯇꯅ ꯇꯧ ꯀꯩ ꯐꯣꯔꯃꯦꯜ ꯂꯤꯠꯇꯣꯏꯔꯣ ꯐꯣꯔꯃꯦꯜ ꯂꯤꯠꯇꯣꯏꯅꯦ ꯑꯗꯨꯏꯗꯤ ꯑꯍꯟꯕ ꯅꯍꯥꯟ ꯇꯨꯕꯗꯣ ꯂꯤꯠꯂꯣ ꯌꯥꯔꯦ
ꯐꯣꯔꯃꯦꯜ ꯈꯣꯡꯎꯞ ꯇꯣꯡꯕꯗ ꯅꯠꯇ꯭ꯔ ꯈꯣꯡ ꯅꯥꯏ ꯍꯥꯏꯗꯣ ꯁꯦꯠꯂꯨꯅꯨ ꯌꯥꯔꯦ ꯖꯤꯟꯁ ꯁꯦꯠꯂꯁꯨ ꯌꯥꯏꯌꯦ ꯖꯤꯟꯁ ꯁꯦꯠꯂꯣ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯣ ꯌꯥꯔꯦ ꯄꯨꯂꯤꯁꯀꯤ ꯈꯣꯡꯎꯞꯇꯣ ꯇꯣꯡꯕ ꯆꯥꯎꯕꯀꯣ ꯑꯗꯩ ꯁꯤ ꯈꯣꯡ ꯑꯩꯒꯤꯁꯤ ꯑꯃꯨꯛ ꯇꯣꯡꯉꯀꯥꯟꯗ ꯃꯉꯣꯟꯗ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯍꯥꯏꯇꯥꯔꯦ ꯄꯤꯊꯣꯛꯀꯦ ꯍꯥꯏꯔꯕ ꯅꯪꯅ ꯄꯤꯊꯣꯛꯄ ꯅꯠꯇꯦꯗ ꯅꯍꯥꯟ ꯁꯤꯟꯅꯕꯗꯣ ꯑꯗꯨ ꯃꯥꯒꯤꯗꯣ ꯇꯣꯡꯉꯀꯥꯟꯗꯤ ꯀꯩꯝ ꯇꯧꯔꯣꯏꯗꯕꯅꯦꯕ ꯑꯩꯅ ꯀꯅꯥꯅꯣꯝꯒ ꯁꯤꯟꯅꯔ ꯇꯣꯡꯉꯣꯅ ꯍꯥꯏꯗ꯭ꯔꯣ ꯁꯤꯟꯅꯕꯗꯣ ꯑꯩ ꯈꯣꯡꯎꯞꯇꯣ ꯄꯤꯛꯑꯦ ꯍꯥꯏꯕ ꯃꯅꯥꯝ ꯆꯥꯟꯅꯗꯦ ꯍꯥꯏꯕ ꯑꯗꯨ ꯃꯤ ꯇꯣꯡꯅꯤꯡꯗꯦꯕ ꯑꯆꯤꯟꯕ ꯈꯣꯡꯎꯞꯇꯣ ꯑꯩꯕꯧ ꯇꯣꯡꯅꯤꯡꯗꯕꯗꯣ ꯃꯤ ꯀꯅꯥ ꯇꯣꯡꯅꯤꯡꯗꯣꯏꯅꯣ ꯆꯤꯟꯕꯗꯤ ꯅꯠꯇꯦ ꯅꯪ ꯈꯣꯡ ꯅꯥꯕꯒꯤ ꯁꯨꯝ ꯍꯥꯏꯕꯋꯥꯅꯤ ꯅꯪꯒꯤ ꯁꯥꯏꯖꯀꯤꯅꯤ ꯀꯩꯅꯣ ꯁꯥꯏꯖꯀꯤ ꯅꯠꯇꯦ ꯑꯣꯏꯅꯥꯅ ꯑꯗꯨꯝ ꯅꯥꯏ ꯍꯥꯏꯕ ꯃꯣꯖꯥ ꯑꯃ ꯈꯤꯇꯪ ꯊꯥꯕ ꯇꯣꯡꯀꯥꯟꯗ ꯇꯣꯡꯕ ꯌꯥꯗꯦ ꯆꯤꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯉꯥꯁꯦ ꯈꯔ ꯌꯥꯝ ꯉꯧꯔꯝꯃꯗꯤ ꯐꯗꯧꯅꯤ ꯍꯥꯎꯋꯦꯕ ꯌꯥꯝ ꯊꯝꯃꯣ ꯆꯣ ꯑꯗꯨ ꯊꯝꯃꯣ ꯆꯣ ꯀꯣꯟ ꯐꯦꯡꯉꯨꯔꯒꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤꯔꯥ ꯂꯥꯏꯐꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯂꯥꯏꯐ ꯑꯗꯣ ꯌꯦꯡꯕꯤꯕꯩ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯦꯛꯁꯇ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯃꯤꯟꯅꯔꯁꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯊꯥꯔꯛꯑꯒꯦ ꯑꯗꯣ ꯆꯦꯒ ꯕ꯭ꯔꯣꯒ ꯀꯃꯥꯏꯅ ꯊꯦꯡꯅꯗꯣꯏꯅꯣ ꯍꯥꯏ ꯑꯗꯨꯝ ꯀꯩꯅꯣꯗꯒꯤ ꯊꯦꯡꯅꯗꯣꯏꯅꯤꯗ ꯑꯩꯈꯣꯏꯁꯦ ꯊꯥꯕꯜ ꯆꯣꯡꯕ ꯈꯣꯠꯄ ꯑꯃ ꯑꯃ ꯇꯧꯕꯗ ꯑꯗꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ